Marup mayam, wa ahum lay, nangbu tasena nungsiba, nupi amana kaidawnungda hairoidaba, karigumba mana si hairadi, masi warning sign amani. Sigi video sida aikoina khangdokminasi madugi wa ahumdo. Ahanbadi aina nangbu daka oide haibasini. Masi tabada ichamchamba mandra, adubu karigumba nangi punsida saruk yariba nupiduna nangonda si hairadi, masi warning sign amani. Maramdi kanagumba amana nangbu nusiradi, makoina nangbu paamgani. Makoigi punsido nangonda share tawningni. Nangi maru oibabu mamal leitana lauroi. Aina nangi daka oide haibase, masi ningkha tambagi wakhak nate. Masidi emotional distance sembani. Pukningi mari lapthohanbani. Aikoina khangadabadi nungsiba haibase kanagumba amada depend tawduna isabu mapung phanaba natraga aigi punsigi awatpa menshannaba nate. Masidi miyoi anina punduna healthy balance oiba maongda angamba mateng pangnaba amana amagi punsida saruk yabaduni. Aduna asengba nungsibase tungkoina chatli amana amabu choose tawnabada amana amabu force tawba phawanbada nate. Anisubasidi nangi feelings aingonda maru oide haibani. Hoi mani, nangbu tasena nungsiba nupi amana matam chuppada nangi feelings ki matangda wakhal khanni. Maru oina achauba decisions, achauba warep amagi matang lakpada. Karigumba mana nangi pukningi phawbado thawoidradi, masi achauba warning sign amani. Aikoina khanggadabadi nungsiba haibase nangi pukningbu khangbibasuni. Kanagumba amana nangbu nungsiba matamda nangi happiness nangna nungaina leiba mangonda maru oini. Luraba matamdasu makoina nangbu tabigani, understand tawni amadi support tawni. Ahum subasidi aina nanga leirisibaw nangi laibak pharabani. Nangbu tasena nungsiba nupi amana kaidawnungda nangbu magi makhada layena phawaloi. Asengba nungsibadi amana amabu respect tawnani, amana amabu wangna thangatningbagi pukningda ithil pokani, amana amagi mathakta power leiba leitabagi oiroi. Masi tawbasi khudam amani mangonda leifam thokpa nangi value do mangonda leite haiba. Aduga akoina khangjanggadabadi karigumba mana sigi ahumse hairena mana nangbu nungside haiba nate. Maramdi mi kharadi nungsiba phongdokpa heitaba phongdokpada awaba oiba yawi, natraga makoina ngangthorpa wahaina kadaibo yawna sunghanba yabage khangjadaba yawi. Aduna thamoi sengna paw phawdoknabasina maru oiba machakni relationship ki. Karigumba nangi partnerna sigi wahai khaise sizinaradi matang charamba yai wari sadokpagi. Aduga kaidawnungda nangna phampham thokpa nungsibadudagi hanthana yaba tawganu.